ngarang numidangi ISTV gi newsta lupa magi statement lama yaurok pai koina thengna jai haribe statement duda Abdul Qadir Chacham Abdul Qadir si motorcycle huran bani haina singna ba dagi haibagi motorcycle huran bani haina singna ba haiba lonje masi yamna laibak thibani haijaningi mahaksi disabled person ni aduna ka matau karamna haiba wa haisi singna bano athubada masi amtang yamda clarify to biro haina जैसे कि मैं कह दूँ जैसे कि मैं कह ngasi una jaruri aikoina submit tau jaruri ba tatalo demand khara aikoina governor da submit tau jaru bani ariba demand singa du athu bada thabak to onto ani haibagi thajaba honorable governor na pibire makata badi akoi honorable governor gi thajaba asigi matungina thabak to onthoragadi public ka amadi CSO singa punna khanaraga makata ba khongjeng अखोई डेमोक्रेटिक खनजों अदू करी करी तौगनी लेपचगनी अखोना मेन एक्यूज मियोद अथुबद 24 आवर की मनुंग फाबियो हाइजबनी अदुगा लोइनाना माका लोइनाना मिहात्पा असिदा चेनाब मियोइसिंग अमत खाक्तना फाबियो मखोइगी मथक्ता लोगी चप चाबा अकनबे एक्शन लदु लौखटबियो हाइबा असिनी अखोइगी मरुओइबा पांदम